Security Force na state asta law amasung order ngak na bahayduna lawkhatpa cheksin thaurangi manung channa thiba humbagi thabak chathabada khutlai kaya fakat pangamkhre police gi fangba pawgi matungina khutlai sing adu Bishnupur amadi Chorchanpur district ani gi taina bada Loktak Police Station konba samuchep lok nalavda gi fagat pangamkhibane fagat laba khutlai sing adu gi manungda magazine aniga loina ba improvise mortar ani 36 high explosive hand grenade mari SLR ani single barrel gun ama magazine ga loina na local met 9mm pistol ani 7.62 mm SLR gi maru manga 303 rifle maru ama 12 bore gi maru kuntra 7.62 mm SLR gi MT case kuntra mathoi 303 MT case taruk na chingba potlam kaya yauri Manipur Police ki kangbu amana lona thingkrabal alholub KYKL amadi KCPPWG gi kadar ni haiba mioi ani fare haire police gi fangba pauda akaknaba pau ma fangbada ge Manipur Police ki kangbu amana Imphal West District ke Mayang Imphal Police Station konba Mayang Imphal haigum yangbida thiba humbagi thabak chathabada mioi ani asi fabane faraba KCPPWG gi mioi aduna Mayang Imphal haigum yangbida gi longjam Biso Chandra Maitai alias Bungo Chahi Kuntra Taret amadi KYKL gi mioi aduna Mayang Imphal Thana Awang Laikai dagi Chirom Roshan Maitai alias Thomas Chahi Kuntra Taret ni haire Imphal East District ke Andro Police Station konba Yairipok Lai Manai dagi lona thingkraba lalholub KCP apunbagi active kadar ni haiba mioi ama khutlai ga kona na fare haire faraba mioi edu Thobal District ke Thobal Wangkhem mamang laikai dagi lairen lakpam Dinesh Chandra Singh chahi kuntrani mangondagi magazine ga loina ba 9mm pistol ama maru manga mobile phone ama wallet ama pan card ama driving license Aadhaar card ama ATM card ama amadi voter ID card ama ga fangbangam ki haire